Indian National Congress ki luchingba Rahul Gandhi ngasi Bishnupur district ki manung chanba Moirang da laktuna relief camp ta leiriba miyam ga hakthengna na wari sakre mahakna angamba thakna mateng pangani haina thazaba piramkhre Rahul Gandhi ki Moirang khongchat asigi matang da Impact News ki reporter Khetrimim Prem Chanamadi camera person Biswarjit na Mairakpamdagi akhanaba paudamama Manipur thokliba Irang asiga Moirang numini khongchata Manipur da lakhiba Congress ki luchingba ANC luchingba Rahul Gandhi hauji mak koigi Bishnupur district ki manung chanba miyamna hemam nilamani ngangkha sports complex hariba ngangkha lawai da leiba sigumba helipad asida thungnabagi mamini ji miyamna ubiri basi koigi Pawan Hans ki helicopter amada hauji koigi Imphal gi airport gi mafam asida yaroktuna koigi Moirang gi tongan mafam singdal leiba relief camp singa chatlakanda mahakna miyam thingnari ba waba singa si khangdoklab kanda karam thorang sing pakat pa yaga ga hebri sing gatori miyam ji ubiri basi koigi helipad asida koigi Rahul Gandhi gi helicopter si tanaba shem saba horokpagi mami duni miyam ubiri basi ga tongan ba Congress ki luching basing party sigi sarasigi MLA sing aduga security ki akan masing thrang marakta hauji ma koigi mafam masida Rahul Gandhi thunglare mahakna hek thunglabaga tongan mafam singda chatuna leiri relief camp singda sanglakanda kari khudong charaba sing mayonari bage habadu miyamda unarakan na pawdamna ba khonari Rahul Gandhi hojik yoksulak pakalune na mahaki akhanaba gari da hojik thorak pa horangli mahakna chakadori basi Moirang gi tongan mafam singda hangliba relief camp singda chatlakanda miyam bu unagani duga lambi gi nagyeta Rahul Gandhi jindabad haidana khogi miyam na mahaputaram no okpagi mamishu chawna tari hojik mak mahak helipad asili thoklaba matungda miyam na mahaki hek thokphamda taram no oktuna mahakna lakliba si santigi paujal puba adugumba khongchat amani haibagi adugumba thajab aduna miyamna mahakpu taram no okli duga hojik obiri basi Rahul Gandhi talkhibagi mami duni miyamna obiri basi miyamna lambigi nagyeta mahakpu taram no okpagi mami duni Rahul Gandhi na Moirang de hek thunglabaga Moirang konjingbum lekai de leiba khogi miyam na INA complex na khangari mafam si hek maling thangda leiba lekai si community hall de leiriba relief camp asida changlaga miyam unaduna miyam na thengnari ba awaba sing aduga thodok asikaram na horokhibunu haibana chingba sing asigi matangda wari sanakhi mafam asida leiriba miyam sing asiga unarakanda karam ba khudong charaba kya maunari ba haibana chingba sing adu hangbaga lorena hariba relief camp committee asina su koi memorandum ama pishan gani haibagi wafam su leire मागी हानगी लेबमदुदा अखोइगी युम साबियो अदुगा अखोइ लेजगे अतोप लमदा अखोइ लेबा पामदे अखोइ वाना ताजरगा लेजबा इगोनी तसेंगना नुंगाइबा फावे सुमाना सेंटरदगी मयोलमदगी ओइबा सुमाइ पोलिटिशियन खरा लापिबसे तसेंगना नुंगाइ तसेंगना अखोइ मणिपुर से इंडिया गवर्नमेंट सिगी मखादा लेत्रबरा इंडिया की कंट्री सिगी वांगदा लेबा मणिपुर मनुंगदा लेरिबा क्राइसिस से होजि फावबदा सेंटरदा लेबा गवर्नमेंट असु काइसुमदा तौदबा अदुगा स्टेट गवर्नमेंट असु काइसुमदा तौदबा अदुगा मसि तसेंगना इंडिया की लॉ से करम मखन की लॉ न तसेंगना हंगजनी सुयाम तो हिंगबसे सरकार ने करी खाली दबनो इंडिया सरकार मणिपुर सरकार करी को भी त कोई उपाय पीदे लपी बसे आई याम हरावी लपीओ मतम मसिददी मफम मसिददी कनो पुसिन बिर राजनीति पुसिन बिर कनो कांग्रेस सु लपीओ इंडिपेंडेंट सु लपीओ बीजेपी सु लपीओ का नाम त लागते इथिन हाना मोइरांग के एमएलए न खरे यंबदगी हेना मणिपुर पुनमकी प्रजा मियाम न फी पी चेंग पी अखोई हिंगबा पामी मै थागी बे युमदुदा अमहना सारगा ले हनबियो कोक्तादा ले हनबिगनो
When the riot started, we seek help from the officials. They help us. But the thing is that some ladies in the school, they tried their best for us not to get attacked. Okay, but now you're okay. So now everybody's angry. Once it settles down, I'm not angry not towards you, them. not you. But there's a general anger in the state. When it settles down, things will move. You know, But we'll help you. these kids here, they at least, even though they can't afford, they used to get snacks from them. Now they are staying quiet, waiting They used to for get us. snacks. Yeah, here, they're waiting for people to distribute them. They can't even ask their mother even. So we'll organize it. We'll help organize We don't know anything about it. We just want to go back to our homeland. We take our dreams. it. You will be able to fulfill it. Don't worry about it. Okay? Don't be negative. Be positive. 100% will fulfill it. Okay? Good. Can you find that on my side? Rahul Gandhi Zindabad Manipuri mana Konjengmam lekang elai relief camp ki matungda Rahul Gandhi na Moirang College ta hangli relief camp da changduna miyam ga wari sanaba yengshinba ki thabak chathari aduga ngasi yamlaba miyam na thoroktuna Rahul Gandhi bu ok pagalone na hariba mafam asida mera pai bi lising kya laktuna mahak butaram no ogli adumakpu mafam asida Indian National Congress Party ki phira lamata ude sumata gi India gi machu ahum gi oiba phira sletana atoba machu gi phira lamata ude masina takli badi makoina haijari ba khongchara si political gi oiba intention mata yaudi haibu gi khudam oir basu yai haiba offer masine Rahul Gandhi ki Moirang ki khongchet lotion khre mahang lakpa matamda amna som gi yam laba miyam thoroktuna mahak putaram no okhi bagalone na ekhoi shanti pami Manipur da shanti hanjana ba hona biu haibo wafam sing ase haijakhi adu Rahul Gandhi su tongan ba relief center ani de changla kanda yang shelam ki aduga hai riba khongchet asigi karamba outcome solakadage haibadudi miyam nangai na butari maru oina tongan ba khudong charaba kya miyam tam khiba aduga santi pami makhoina han lejeramba yum aduda amuka na yum saraga lehenbiba lehenbina bathok pakhat piu haibana chuma wafam kya thalokpa asi Rahul Gandhi na takre aduga mahana tarba matungda parliament na taga mahaki angamba lebenda karamba thabuk tarok page haibadudi khoi punna ngai mina batare camera person namarakpam bisojikal oner prom jari ba ai kitramayum premchan impact news Moirang